ngasi SCMA Higher Secondary School Yaripokte invigilator tariba ojana not pharui haibagi wahauda Maheiroisingna mob sagalaktuna irang thokre. Council na lowa Higher Secondary Examination gi nini chanba numit asigi loiramdai nungthil gi pung ama taba matamda ahenro matam pide amasung not tawba yahande haibagi wahauda Maheiroising amadi guardian singna school campus da nung langsinduna amang ata thokan batanatana campus manungda khamba kar anisu Thugaikhre hairi. Thaudo asina maram oiduna Maheiroi amadi oja kharasu soktuna hospital na laikanari hairi. Thokiba thaudo asiga mari lainana Private Schools Development Council Touba na Yaripok Police FIR amalot stokre FIR aduda hakteng nana chenai haiduna maral siriba Maheiroi nipan adudi MD Salam Khan Said, BM Asad, MD Yalaya Khan, Faraz Ali, Huidom Sanato Masinga, Y Inausa Singa, Kaino Mayum Irfan amasung KS Mustaqim ne hairi.